inspection report hojiki samaj manipur ki samaj ka chap chana chanaraba haijaba tare ibirakpana lamabam biramani mahaki maramda ahanbada khajiktang khanganjarake yawbirambagi matung inna lamabam biramani kristagi lising amaga chamapan yankaini thoida Nauremthong Khumanthem Lekai da poi Guwahati University da Science graduate amasung BT ni wari macha iban Phong laba lairik singdi picnic lising ama chamapan marphu chekla pai khrabada lising ama chamapan marphu mathoi kwaki macha kwak uroki macha uro lising ama chamapan marphu nipan Angangi sahitya da Machin mokwa lising ama chamapan marphu taret iseng nungsit ama sung ingocha lising ama chamapan mabudraw humdoi Naharol Sahitya Premi Samiti Manipur Sahitya Parishad Culture and Forum Writer Forum na chingba sangsan singa mari leinarai Naharol Sahitya Premi Samiti amada Writers Forum gi secretary oiki Loinana Bigyan gi wagi sampadak su oiki Kristagi lising ama chamapan marphu marida wari macha gi lairik chekla pai khrabada haibaduda Manipur State Kala Academy amadi Bharat Sahitya Kala Sahitya Academy animaki mana piki ai bagi leiphamna Nauremthong Khumanthem Lekai Imphal dani aduna ai ba Shri Lamabam Birmani yamna samajik oiba samaja tawriba thabak aran ohi aduga ngasigi oirakliba se mahakna mapung phana mahaki wari masachi da phongdoi hojik paba hojarage inspection report inspection naisi akogi department aduda maru oiba mathak thongba singna magi thabak tawriba singda inspection karmain tawri hena inspection chathaba adugi report tugi maramdani hojarage thabak changba promotion kabagi mamalna cheng hawai thum thawgi mamalgum mamal nairaba matam asida sel tinghodaba dunara khangde promotion order uraba phawadasu thajaba ngamngamde aidi sel pijadradi thabak happiroi haibagi thajaba ma akogi lutong da changkhiba dubuni sel tinghodaba sigisu maram le imanaba punamaktin hana ayau khrabani handaki dabu hundok lamba yadabagi yaurakpani handakti magi masu hundok lamba yadadana haidi hujiki nayak oigadori se asimakta dasu no nupa ama laktuna khoi thaklei nupa idea moigi samna haibla pillar ka hairipse masi khoi thaklei edi masaisida paisa du pijanabagi damakta haiba mi amasu Manipur samajida lei oja tomba handak oja khara AI da promotion pigadori oja su yahungnaba hungnabi khara tawdana edi paisa khara pisisini thabak toklamdai hayeng tangairba matamsida promotion gi kari mi hoba leitre adugi su mathakta makhoi gi hungnabi do tawnaba sel su leijade aduna khungki yaure phare yaudre phare adugi damakta di thoina khanbiruraganu nupa du ningba kaina hanki mahangna paisa nungsa pijara kanda thabak mafam kaba si pamda makhata na sulakhide ikui kuidana pautare promotion list da ai yaure khajik tanan tho hoi khoidudagi aidi promotion list tu da ma se kahaudragadi samaji minok la ani hajuna mabu yawbirakpa adugi arthani promotion phangbada nungairoidaba thabak tawba mi leiba honade promotion kaba se am nungaiba pham taba sena yam nungaitaba ai sodu mangai yamdrabada office ki kerani na thina lakchaba jagatagi aran maran pumba jagat ki aran maran pumba hijin pham oiba school oja habedumakte di oira roi khalubada khara hena nuai
ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯊꯧ ꯇꯧꯗ꯭ꯔꯕ ꯊꯤꯀꯥꯗꯥꯔ ꯑꯣꯖꯥ ꯋꯥꯅꯣꯝꯕ ꯑꯣꯖꯥ ꯁ꯭ꯀꯨꯜ ꯀꯥꯗꯕ ꯑꯣꯖꯥ 5-10ꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯅꯕ ꯍꯛ ꯈꯔꯗꯤ ꯂꯩꯔꯦ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯏꯊꯧ ꯇꯧꯖꯔꯤꯕ ꯁꯦꯡꯅ ꯑꯣꯖꯥ ꯑꯣꯏꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯅ ꯂꯥꯛꯅꯈꯤꯕꯗꯣ ꯀꯔꯦꯝꯅꯈꯤꯕꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯀꯣꯡꯁꯤꯡꯗ ꯉꯪꯗꯨꯅ ꯂꯩꯔꯤ ꯍꯟꯗꯛꯀꯤ ꯑꯣꯖꯥ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯁꯤꯗꯤ ꯑꯣꯖꯥ ꯇꯣꯝꯕ ꯁꯣꯏꯗ꯭ꯔꯦ ꯃꯈꯣꯏꯗꯨꯒꯤ ꯃꯊꯛꯇ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯅ ꯄ꯭ꯔꯃꯣꯁꯟ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯃꯊꯛꯇ ꯑꯃꯨꯛ ꯂꯩꯗꯣꯔꯤꯕꯅꯤꯅ ꯃꯥꯅ ꯑꯣꯖꯥꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯑꯗꯒꯤ ꯑꯆꯨꯝ ꯆꯨꯝꯅ ꯄꯨꯊꯣꯛꯄꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯗꯒꯤ ꯑꯣꯐꯤꯁꯇ ꯆꯪꯕ ꯄꯨꯝꯅꯧ ꯅꯧꯕ ꯃꯊꯦꯜ ꯑꯃꯅꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯦꯜꯂꯝꯕꯒ ꯑꯣꯐꯤꯁꯀꯤ ꯊꯕꯛꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯕꯗꯨ ꯎꯠꯂꯤ ꯊꯕꯛ ꯍꯦꯛ ꯄꯥꯏꯕ ꯍꯧꯕꯒ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯒꯤ ꯁꯥꯔꯀꯜꯒꯤ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛ ꯊꯨꯡꯅ ꯆꯠꯄ ꯉꯝꯈꯤ ꯍꯥꯏꯗꯤ ꯃꯥꯅ ꯏꯟꯁꯄꯦꯛꯁꯟ ꯇꯧꯗꯣꯔꯤꯕꯅꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯑꯗꯨꯃꯛꯇꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯆꯠꯄꯅꯤ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗꯗꯤ ꯃꯥꯅ ꯍꯦꯛꯇꯃꯛ ꯃꯔꯥꯜ ꯂꯩꯔꯕꯁꯨ ꯗꯟꯗꯤ ꯂꯧꯈꯠꯄ ꯍꯦꯛꯇ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯁꯤꯃꯗꯤ ꯃꯥꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯆꯠꯄꯅꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯔꯝꯗꯕ ꯑꯣꯖꯥ ꯀꯌꯥ ꯊꯦꯡꯅꯔꯛꯏ ꯁ꯭ꯀꯨꯜ ꯀꯥꯔꯝꯗꯕ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯇꯣꯂꯣꯞꯇꯤ ꯐꯪꯉꯒ ꯒꯣꯔꯃꯦꯟꯒꯤ ꯇꯣꯂꯣꯞꯇꯤ ꯐꯪꯉꯒ ꯁ꯭ꯀꯨल कारमदबो ओजा कया थेंनारे अदु चुमनता हाइरमी मतुंगदा थेंगना कारमलबदी लेमना तोकलोय था अमगी मनुंगदा नुमित 15 स्कूल खुदिंग चत्तुना येंगबा नुमित 15 नीना ऑफिस फमदुना थबक सुबना आइगी इथौनी साइ इंस्पेक्टर दुना टेंटेटिव टूर डायरी पिसलगा युमदा फमदुना लैबा लंबी दा थेंगनबदा ओजा खरदगी पाव लौरगा रिपोर्ट इबा AI अमदी अदुदी आइना ओइगे खंदे असिना कनानो मंगा सुबगी छात्रनी अदी LPN अमा लैरमी मतमदा अहानबा अनि सुबा अहुम सुबा मरी सुबा मंगा सुबा अहुम सुबगा मरी सुबगा से पुंसली अगर मंगा सुबा है मतमदुदा क्लास 2 कारे ना इंग्लिश तना 2 हाय पुरकनु यादे अंगांग लौबिंगाय लेते स्कूल कागनु हाय हायदुना पुरकलिबनी ओजा थरोदो करी नो असा अथक खरा पुरगा लागले अहल अमसु लोइनरई प्रधानी हाय थुंगलबगा नमस्ते तौरई हेक थुंगलबगा कोइरांगलांग आइगी लई हाइजदबा खंगजदबा अमदी ओजा ओइङैदसु थवाइ फावबदी यावजबनी अदुना अनिसुबा खोंचत थुनमु अमु होरमी ममांगी खोंचता मओंग चादना लेहोबा स्कूल सिंगी मनुंगदा मयाई लेकाई प्राइमरी स्कूल अमनी माना इंस्पेक्शन लाइसे अहानबा मक्तदा स्कूल अदुदा चले फनंगन्ना थोकलकपनी स्कूल यौबा मतमदा पुंग 8 खरा हेले अयुकी अदुबो स्कूल अदुददी यामना ngalami ओजा अमता स्कूल दुदा उदे लंपाक ता अंगांग मयाम सानरी खरना स्कूल गी दारी दा तोंगलदुना खुलोपी सानरमी खरना थौरी चोंगली खरना स्कूल गी फगलांग अहोबदो फाउदोक तुना अमांग कोइ तानरी सानबा मखल अमनी अंगांग अमदा आइना हंगी नखोइगी ओजा सिंगदी होटल दा हाइनरिङै अदुमक्तदा ओजा अनि खक चंगलै नमस्ते ओजा हेड पंडित अदुना अंगांग सिंगदु का मनुंगदा तानसनकी हेड पंडित अदि ओजा मकोक अमा हेड मास्टर है पुंग कयादा स्कूल होबगे ओजा इंस्पेक्टर हंगी 6 मखाइदनी ngasidi khara thengdokre thangnaba kadagi angang amana laurei suti chenkhre oja head pandit adu chenthoki ngahak leiraga ngangla duna changlei oja lengak paduda hida kapa lakla boining duna chelibani aina makhata hang oja di kayano manga head pandit na khumlei ahum amadi lakule laptangna angang pobi nupi ama lakpa ui head pandit na sak taglai oja tharo aikhoi pradhan gi mamoni head pandit na sak takhi
ꯑꯣꯖꯥ ꯇꯣꯝꯕ ꯑꯩꯈꯣꯏ ꯁꯥꯔꯀꯜꯒꯤ AI ꯅꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯏꯄꯥ ꯄꯥꯈꯠꯆꯩ ꯅꯃꯁꯇꯦ ꯇꯧꯔꯛꯏ ꯃꯥꯒꯤ ꯅꯃꯁꯇꯦꯗꯨ ꯑꯣꯛꯂꯒ ꯑꯩꯅ ꯍꯪꯉꯤ ꯑꯣꯖꯥꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯍꯥꯏꯅ ꯊꯦꯡꯅ ꯀꯥꯕꯤꯕꯔꯣ ꯃꯄꯨꯛꯆꯦꯟꯗꯤ ꯁꯦꯡꯉꯤ ꯑꯣꯖꯥꯗꯨ ꯈꯨꯝꯂꯛꯏ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯒ ꯍꯣꯠꯅꯔꯛꯄꯅꯤ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯁꯇꯥꯔꯗ ꯅꯨꯃꯤꯠ 9ꯅꯤ ꯁꯥꯏꯟ ꯇꯧꯔꯝꯗꯦ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯤꯗꯤ ꯀꯥꯗ꯭ꯔꯕꯔꯥ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯃꯤ ꯍꯦ ꯁꯩꯇ꯭ꯌꯅ ꯁꯥꯈꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯀꯥꯕ ꯐꯥꯎꯕꯗꯤ ꯀꯥꯖꯕꯅꯤ ꯁꯣꯏ ꯇꯧꯖꯗꯕꯒꯤ ꯋꯥꯅꯤ ꯃꯄꯨꯛꯆꯦꯜ ꯃꯇꯥꯗꯣ ꯑꯔꯥꯟꯕꯗꯤ ꯉꯥꯡꯂꯝꯒꯗꯕ ꯃꯥꯟꯗꯦ ꯁꯥꯏꯟ ꯇꯧꯁꯤꯟꯕꯤꯌꯨ ꯃꯇꯨꯡꯗꯗꯤ ꯈꯔ ꯉꯟꯅ ꯀꯥꯅꯕ ꯇꯧꯁꯤ ꯄꯨꯡ 9 ꯍꯩꯖꯤꯟꯈ꯭ꯔꯦ ꯑꯣꯖꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯑꯣꯖꯥ ꯑꯅꯤ ꯑꯃꯗꯨꯗꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯀꯥꯔꯛꯇ꯭ꯔꯤ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯁꯇꯥꯔ ꯁꯥꯏꯟ ꯇꯧꯗꯕ ꯅꯨꯃꯤꯠ 35ꯅꯤ ꯁꯨꯔꯦ ꯁꯤꯅ ꯀꯝꯗꯧꯕ ꯑꯣꯖꯥ ꯃꯥꯒꯤ ꯋꯥꯁꯤ ꯍꯥꯏꯅꯤꯡꯗꯦ ꯑꯣꯖꯥ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯑꯣꯖꯥꯅ ꯁꯨꯝ ꯐꯩ ꯍꯥꯏꯕꯗꯨ ꯇꯧꯕꯤꯌꯨ ꯍꯦꯗ ꯄꯟꯗꯤꯠꯅ ꯈꯨꯝꯂꯛꯏ ꯊꯥ ꯑꯃꯃꯨꯛꯁꯦ ꯁꯨꯛꯂꯥꯛꯃꯛ ꯂꯥꯛꯈꯤꯗ꯭ꯔꯕꯔꯥ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯨꯛꯂꯥꯛꯃꯛ ꯂꯥꯛꯇꯦ ꯍꯥꯏꯖꯔꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯐꯨꯠ ꯐꯥꯎꯗꯣꯛꯂꯛꯀꯅꯤ ꯁꯣꯏ ꯃꯌꯥꯝ ꯑꯃ ꯅꯥꯔꯣꯟꯗ ꯇꯧꯁꯤꯜꯂꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯒꯅꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯇꯤ ꯑꯔꯥꯛꯄ ꯑꯩꯈꯣꯏꯅ ꯈꯔ ꯃꯦꯟꯗ ꯂꯦꯜꯂꯤ ꯑꯣꯖꯥ 5 ꯁꯨꯏ ꯍꯥꯏꯕꯗꯨ ꯑꯃꯗꯨꯗꯤ ꯃꯥꯗꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯅꯣꯡꯃ ꯈꯛꯇꯪ ꯂꯥꯛꯂꯝꯂꯒ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯏꯝꯐꯥꯜꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯌꯨꯇꯤꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯃꯍꯨꯠꯁꯨ ꯊꯥꯕꯤꯔꯛꯇꯦ ꯇꯣꯂꯣꯞ ꯂꯧꯕꯗꯤ ꯑꯣꯐꯤꯁꯇ ꯍꯦꯛ ꯂꯥꯛꯏ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯃ ꯍꯣꯕꯦ ꯆꯪꯂꯛꯏ ꯑꯣꯖꯥ ꯆꯥꯎꯕꯅ ꯄꯤꯁꯛꯀꯤ ꯃꯈꯖꯥꯏꯗ ꯈꯨꯖꯤꯟꯅ ꯁꯤꯛꯄꯤꯔꯦ ꯍꯦꯗ ꯄꯟꯗꯤꯠꯇꯨꯅ ꯁꯥꯎꯔꯦ ꯂꯥꯎꯈꯤ ꯅꯈꯣꯏ ꯑꯣꯖꯥ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯠꯈꯤ ꯊꯪꯅꯕ ꯀꯥꯗ ꯁꯦꯠ ꯐꯨꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯆꯩ ꯍꯦꯛ ꯅꯠꯇ꯭ꯔꯤ ꯃꯈꯩ ꯌꯣꯡꯒꯤ ꯃꯆꯥꯁꯤꯡꯁꯦ ꯂꯥꯡꯅꯕ ꯐꯥꯅꯕ ꯉꯝꯄꯣꯠ ꯅꯠꯇꯦꯌꯦ ꯍꯦꯗ ꯄꯟꯗꯤꯠꯅ ꯀ꯭ꯂꯥꯁ ꯆꯪꯂꯤꯕ ꯑꯣꯖꯥꯗꯨ ꯀꯧꯊꯣꯛꯇꯨꯅ ꯍꯪꯉꯤ ꯊꯔꯣꯗꯤ ꯑꯣꯖꯥꯗꯨꯅ ꯈꯨꯝꯃꯤ ꯑꯣꯖꯥꯒꯤ ꯆꯥ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯌꯦꯡꯅꯤꯡꯗꯨꯅ ꯀꯥꯗ ꯆꯪꯂꯦ ꯐꯅ ꯆꯥꯎꯕ ꯀꯥ 4ꯒꯤ ꯁ꯭ꯀꯨꯜꯅꯤ ꯑꯗꯨꯕꯨ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨ ꯌꯥꯎꯗꯕꯗꯨꯗ ꯀꯥ ꯑꯃꯠꯇꯒ ꯃꯥꯟꯅꯔꯦ ꯈꯥꯔꯤꯕ ꯐꯛꯂꯥꯡꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯗ ꯑꯉꯥꯡꯁꯤꯡꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯎꯐꯨꯜꯅ ꯀꯥꯗꯨ ꯃꯝꯃꯤ ꯑꯩꯗꯤ ꯃꯈꯥꯒꯥꯗꯣ ꯐ꯭ꯂꯣꯔꯒꯥꯗꯣ ꯋꯥꯏꯒ ꯑꯝꯇ ꯇꯩꯗ꯭ꯔꯕ ꯋꯥꯏ ꯁꯤꯠꯇ꯭ꯔꯕ ꯑꯗꯨꯝꯕ ꯀꯥꯅꯤ ꯑꯏꯕꯅ ꯁꯩꯊꯥꯔꯤꯕꯁꯤ ꯆꯞ ꯆꯥꯕ ꯆꯦ ꯅꯨꯡ ꯃꯆꯥ ꯀꯣꯡꯀꯨꯠ ꯃꯌꯥꯝ ꯁꯪꯒꯣꯜꯅ ꯈꯔ ꯑꯗꯨꯝ ꯐꯔꯝꯒꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯏꯔꯦꯕ ꯀꯥꯗꯣ ꯁꯪꯒꯣꯜ ꯍꯥꯏꯗꯤ ꯁꯟꯅ ꯂꯩꯕ ꯃꯐꯝꯗ ꯁꯟꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯀꯥꯟꯗ ꯎꯐꯨꯜ ꯍꯧꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯐꯔꯝꯒꯅꯤ ꯍꯥꯏꯔꯦ ꯑꯩꯅ ꯍꯪꯉꯤ ꯐꯥꯟ ꯃꯈꯩꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯣꯖꯥ ꯇꯦꯛꯈ꯭ꯔꯦ ꯈꯔꯅ ꯍꯨꯈ꯭ꯔꯦ ꯐꯥꯟꯒ ꯑꯝꯇ ꯊꯥꯗ꯭ꯔꯕ ꯆꯧꯀꯤꯗꯥꯔꯗꯤ ꯂꯩꯇꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯥꯀꯨꯝ ꯁꯤꯈꯤꯕꯗꯒꯤ ꯃꯍꯨꯠ ꯂꯥꯛꯇ꯭ꯔꯦ ꯆꯧꯀꯤꯗꯥꯔꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯃꯍꯨꯠ ꯊꯥꯔꯛꯇ꯭ꯔꯦ ꯑꯉꯥꯡ ꯑꯃꯅ ꯂꯥꯎꯔꯛꯏ ꯃꯅꯤꯡꯗꯒꯤ ꯑꯣꯖꯥ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯈꯨꯝꯕ ꯅꯪꯗꯦ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯊꯣꯛꯈꯤ ꯃꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨ ꯎꯠꯂꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯒꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯣꯖꯥꯗꯨꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯀꯥ ꯑꯗꯨꯗ ꯀꯞꯂꯛꯏ ꯀꯥꯆꯤꯟꯗ ꯑꯉꯥꯡ ꯄꯣꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯂꯨꯕꯗꯨ ꯎꯏ ꯑꯉꯥꯡ ꯄꯣꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯁ꯭ꯀꯨꯜꯗꯨꯗ ꯂꯩꯔꯝꯃꯤꯕ ꯑꯩꯅ ꯍꯪꯉꯤ ꯑꯁꯤꯅ ꯀꯅꯥꯅꯣ 5 ꯁꯨꯕꯒꯤ ꯁꯥꯇ꯭ꯔꯅꯤ ꯄꯣꯔꯛꯀꯅꯨ ꯌꯥꯗꯦ ꯑꯉꯥꯡ ꯂꯧꯕꯤꯉꯥꯏ ꯂꯩꯇꯦ ꯁ꯭ꯀꯨꯜ ꯀꯥꯒꯅꯨ ꯍꯥꯏꯗꯨꯅ ꯄꯣꯔꯛꯂꯤꯕꯅꯤ ꯑꯣꯖꯥ ꯊꯔꯣꯗꯣ ꯀꯔꯤꯅꯣ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯦ ꯑꯍꯜ ꯑꯃꯁꯨ ꯂꯣꯏꯅꯔꯛꯏ ꯄ꯭ꯔꯙꯥꯟꯅꯤ ꯍꯥꯏ ꯊꯨꯡꯂꯕꯒ ꯅꯃꯁꯇꯦ ꯇꯧꯔꯛꯏ ꯍꯦꯛ ꯊꯨꯡꯂꯕꯒ ꯀꯣꯏꯂꯥꯡ ꯅꯈꯣꯏ ꯆꯥ ꯀꯥꯗꯨ ꯄꯣꯔꯛꯂꯣ AI ꯁꯥꯍꯦꯕꯀꯤ ꯇꯥꯟꯖꯥ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯏ ꯈꯨꯔꯥ ꯄ꯭ꯔꯙꯥꯟ ꯀꯥꯏꯔꯤꯕ ꯍꯣꯔꯤꯕ ꯐꯛꯂꯥꯡ ꯑꯣꯖꯥ ꯀꯥꯗ꯭ꯔꯤꯕ ꯀꯥꯁꯤꯕꯨ ꯏꯌꯦꯡꯃꯛ
ꯌꯦꯡꯕꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡ ꯑꯁꯤꯅꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯂꯧꯕꯤꯔꯕꯗꯤ ꯂꯣꯏꯔꯦꯗꯅ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯅꯤ ꯏꯕꯨꯡꯉꯣꯈꯣꯏ ꯁꯔꯀꯥꯔ ꯂꯩꯔꯤꯅ ꯁꯔꯀꯥꯔꯕꯨꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯙꯥꯟ ꯁꯥꯍꯦꯕ ꯍꯣꯏꯒꯤꯁꯨ ꯏꯆꯥ ꯏꯁꯨꯁꯨ ꯃꯇꯝ ꯂꯤꯕꯅꯤ ꯈꯖꯤꯛꯇꯗꯤ ꯌꯦꯡꯕꯤꯕ ꯃꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄ꯭ꯔꯙꯥꯟꯗꯨ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯥ ꯏꯁꯨꯀꯥꯗꯤ ꯑꯉꯥꯡ ꯃꯥꯡꯅꯤ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯍꯧꯗꯅ ꯏꯪꯂꯤꯁꯀꯤ ꯁ꯭ꯀꯨꯜ ꯑꯃ MLA ꯁꯥꯍꯦꯕꯅ ꯆꯤꯌꯔꯃꯦꯟ ꯑꯩꯅ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯑꯩꯈꯣꯏ ꯍꯦꯗ ꯄꯟꯗꯤꯠꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯗꯨꯅ ꯂꯤꯡꯈꯠꯂꯦ ꯍꯦꯗ ꯄꯟꯗꯤꯠ ꯁꯥꯍꯦꯕꯀꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯅꯧꯕ ꯁ꯭ꯀꯨꯜꯗ ꯇꯝꯕ꯭ꯔꯥ ꯍꯦꯗ ꯄꯟꯗꯤꯠꯇꯨ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯈꯨꯝꯂꯛꯏ ꯃꯃꯥꯡꯒꯤ ꯆꯍꯤ ꯐꯥꯎꯕꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯂꯝꯃꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯒꯤꯗꯤ ꯁ꯭ꯀꯨꯜꯗꯨꯗ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯍꯟꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯑꯣꯖꯥ ꯊꯔꯣ ꯆꯪꯂꯛꯏ ꯑꯣꯖꯥ ꯆꯥ ꯐꯥꯟꯈꯤꯁꯤꯗꯣ ꯑꯩꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯆꯥ ꯊꯛꯇꯦ ꯃꯌꯥꯝ ꯊꯛꯄꯤꯌꯨ ꯑꯩꯁꯨ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯂꯦ ꯄꯨꯈꯝ ꯑꯃꯗ ꯀꯤꯡꯕꯣꯜ 5-6ꯀ ꯆꯥ ꯒꯤꯂꯥꯁ 4-5ꯒ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯊꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯈꯨꯡꯒꯪꯅꯤꯅ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯕ ꯅꯠꯇꯦ ꯑꯆꯧꯕ ꯍꯣꯇꯦꯜ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯍꯦꯗ ꯄꯟꯗꯤꯠ ꯑꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯥꯟꯅꯅ ꯄꯥꯎ ꯄꯤꯔꯛꯂꯕꯗꯤ ꯆꯥꯛ ꯏꯁꯤꯡꯒ ꯊꯧꯔꯥꯡ ꯇꯧꯖꯔꯝꯕ ꯌꯥꯕꯅꯤ ꯄ꯭ꯔꯙꯥꯟꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯊꯧꯔꯥꯡ ꯇꯧ ꯌꯥꯔꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯏꯔꯥꯡ ꯂꯥꯡꯏ ꯑꯩꯅ ꯈꯥꯝꯃꯤ ꯑꯩ ꯄꯨꯝꯅꯃꯛ ꯑꯣꯛꯆꯔꯦ ꯇꯧꯕꯤꯔꯨꯔꯅꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ 1-2 ꯆꯪꯂꯛꯏ ꯏꯟꯗꯣꯝꯆꯥ ꯀꯗꯥꯏ ꯊꯝꯅꯝꯃꯨꯒꯦ ꯁꯤꯗ ꯄꯣꯔꯛꯎ ꯅꯨꯄꯥ ꯃꯆꯥ 2ꯗꯨꯅ ꯀꯣꯕꯤ ꯐꯨꯜ ꯑꯆꯧꯕ 5-6 ꯄꯌꯥꯅ ꯂꯦꯡꯂꯗꯨꯅ ꯄꯣꯔꯛꯏ ꯑꯣꯖꯥ ꯊꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯪꯈꯣꯜꯗ ꯍꯧꯕꯅꯤ ꯑꯣꯖꯥ ꯄꯤꯖꯅꯤꯡꯗꯨꯅ ꯑꯩ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯉꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯩꯅ ꯈꯨꯝꯃꯤ ꯑꯩ ꯑꯣꯐꯤꯁ ꯌꯧꯖꯔꯨꯈꯤꯅꯤ ꯄꯨꯖꯔꯣꯏ ꯅꯩꯅꯔꯤꯉꯩꯗ ꯄꯨꯡ 8 ꯇꯥꯁꯟꯈ꯭ꯔꯦ ꯏꯕ ꯌꯥꯕ ꯏꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯃꯛ ꯍꯥꯏꯗꯣꯛꯂꯝꯃꯤ ꯀꯥꯔꯛꯇ꯭ꯔꯤꯕ ꯑꯣꯖꯥꯁꯤꯃꯗꯤ ꯑꯦꯛꯁꯟ ꯂꯧꯕ ꯇꯥꯔꯦ ꯅꯝꯊꯣꯛꯂꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣꯜ ꯆꯦ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯀꯣꯄꯤ ꯑꯃ ꯍꯦꯗ ꯄꯟꯗꯤꯠꯇ ꯄꯤꯔꯝꯂꯦ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯣꯐꯤꯁꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯌꯨ ꯑꯃꯨꯛ ꯄꯟꯊꯔꯝꯗ꯭ꯔꯦ ꯁꯥꯏꯀꯜ ꯇꯣꯡꯂꯗꯨꯅ ꯑꯣꯐꯤꯁꯀꯤ ꯂꯝꯕꯤ ꯄꯥꯡꯂꯛꯂꯦ ꯇꯁꯦꯡꯅꯃꯛ ꯕꯤꯕꯨꯂꯥꯅꯤ ꯁ꯭ꯀꯨꯜꯗꯨꯗ ꯇꯧꯔꯤꯕꯗꯨ ꯁꯣꯔꯒ ꯏꯐꯨꯟ ꯐꯨꯟꯕꯒꯨꯝ ꯇꯧꯏ ꯀꯅꯥꯒꯤ ꯑꯉꯥꯡꯅ ꯍꯩꯒꯗꯧꯔꯤꯕ ꯑꯣꯐꯤꯁꯇꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯔꯤꯄꯣꯔꯠ ꯑꯗꯨ ꯏꯟꯁꯄꯦꯛꯇꯔꯗ ꯄꯤꯁꯜꯂꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯐꯅ ꯁꯥꯊꯤꯅ ꯍꯛꯆꯥꯡ ꯑꯁꯤ ꯆꯣꯛꯊꯩ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯋꯥꯕꯅꯤ ꯆꯥꯛꯅꯒ ꯂꯥꯝꯕꯅꯤ ꯄꯨꯡ 1 ꯇꯥꯔꯦ ꯑꯩꯅ ꯌꯨꯝ ꯌꯧꯔꯛꯄ ꯀꯣꯟꯊꯣꯡꯃꯛꯇꯗ ꯁ꯭ꯀꯨꯇꯔ ꯑꯃ ꯊꯥꯔꯝꯃꯤ ꯑꯩ ꯏꯉꯛ ꯉꯛꯂꯦ ꯃꯥꯡꯒꯣꯜꯗ ꯀꯣꯕꯤ ꯐꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯥꯏꯗꯩꯅꯣ ꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣꯁꯤꯅ ꯄꯣꯔꯛꯄꯅꯤ ꯑꯩꯒꯤ ꯀꯥꯗ ꯅꯨꯄꯥ ꯑꯃ ꯐꯝꯂꯝꯃꯤ ꯑꯩ ꯎꯕꯗ ꯅꯃꯁꯇꯦ ꯇꯧꯔꯛꯏ ꯑꯩꯅ ꯅꯨꯄꯥꯗꯨ ꯎꯈꯤꯕꯒꯨꯝ ꯇꯧꯔꯦ ꯍꯪꯕ ꯅꯪꯗꯦ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯖꯥꯗꯨꯃꯅꯤꯅꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯖꯕꯅꯤ ꯑꯩ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯂꯦꯡꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯨ ꯑꯩ ꯊꯦꯡꯅꯕ ꯉꯝꯍꯧꯗ꯭ꯔꯦ MLA ꯁꯥꯍꯦꯕꯀꯤ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯆꯥꯛ ꯏꯁꯤꯡꯒ ꯑꯃꯠꯇ ꯇꯧꯗꯅ ꯂꯦꯡꯈ꯭ꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯚꯥꯞ ꯈꯪꯇꯥ ꯇꯥꯔꯛꯏ ꯊꯥ ꯑꯃ ꯍꯦꯟꯅ ꯀꯥꯗꯕ ꯑꯣꯖꯥ ꯑꯗꯨꯅꯤ ꯑꯩꯅ ꯍꯪꯉꯤ ꯑꯣꯖꯥꯗꯤ ꯉꯁꯤꯗ ꯅꯠꯇ ꯃꯥꯜꯂꯦ ꯊꯥ ꯑꯃ ꯍꯦꯟꯅ ꯀꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯦꯗ ꯄꯟꯗꯤꯠ ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯤ ꯑꯣꯏꯔꯤꯅꯤ ꯃꯥꯅꯤ ꯀꯥꯗ꯭ꯔꯕꯅꯤ ꯑꯣꯖꯥꯗꯨꯅ ꯈꯨꯝꯂꯛꯏ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯕꯦꯛꯇꯒꯤ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯔꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯍꯥꯏ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯖꯥ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯔ ꯁꯤꯅ ꯍꯥꯏꯕꯅꯤ ꯁꯣꯏ ꯇꯧꯗꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃ ꯇꯥꯟꯖꯥ ꯆꯥꯕꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯟꯕ ꯂꯩꯇꯦ ꯑꯣꯖꯥꯗꯣ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯁꯨ ꯐꯥꯎꯕ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯤ ꯆꯥꯛꯀ ꯂꯥꯝꯕꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅꯦ ꯑꯩ ꯈꯣꯏꯗꯧꯁꯤ ꯂꯪꯈꯠꯂꯛꯏ ꯌꯨꯝꯒ ꯑꯣꯏꯕꯅꯦ ꯄꯨꯝꯅꯃꯛ ꯐꯥꯊꯔꯗꯨꯅ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯍꯪꯉꯤ ꯑꯗꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ ꯊꯕꯛ ꯇꯧꯅꯔꯤꯕ ꯃꯁꯦꯟꯅꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯗꯣ ꯑꯥꯗ ꯀꯣꯏꯊꯣꯛꯂꯨꯗꯧ ꯁꯔꯨꯛ ꯋꯥ ꯇꯦꯟꯁꯟꯅꯔꯁꯤ ꯍꯥꯏꯖꯒꯦ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯗꯦ ꯈꯟꯗꯨꯅ ꯏꯪꯊꯖꯔꯦ ꯑꯩꯅ ꯍꯥꯏ ꯑꯣꯖꯥ ꯑꯣꯐꯤꯁꯇ
ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯉꯁꯤꯒꯤꯗꯤ ꯔꯤꯄꯣꯔꯠ ꯄꯤꯁꯤꯜꯂꯝꯂꯦ ꯑꯩꯅ ꯍꯥꯏꯕꯗꯨꯒ ꯇꯥꯗꯦ ꯑꯣꯖꯥꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯇꯧꯔꯛꯏ ꯀꯥꯟꯅꯗꯦꯗ AI ꯁꯥꯍꯦꯕ ꯋꯥꯁꯤ ꯇꯦꯟꯁꯤꯟꯅꯕꯅ ꯐꯩ ꯁꯥꯡꯗꯣꯛꯂꯒ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯁꯥꯎꯗꯅꯕ ꯐꯅ ꯍꯣꯠꯅꯕꯅꯤ ꯈꯣꯟꯗꯥꯗꯨꯗ ꯁꯥꯎꯗꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯂꯦꯡꯉꯣ ꯈꯔ ꯊꯨꯅ ꯂꯦꯡꯉꯣ ꯀꯨꯏꯊꯔꯕꯗꯤ ꯀꯌꯥ ꯐꯔꯔꯣꯏ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯍꯟꯗꯦ ꯑꯣꯖꯥꯗꯨ ꯃꯥꯒꯤ ꯈꯣꯏꯗꯧ ꯁꯤꯛꯄ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗꯤ ꯅꯪꯁꯨ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯨꯅ ꯏꯉꯛꯇꯨ ꯉꯛꯂꯦ ꯑꯩꯅ ꯆꯉꯛꯅꯔꯤꯉꯩꯗ ꯃꯍꯥꯛ ꯊꯣꯛꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯍꯟ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯃꯁꯛ ꯀꯥꯕꯛ ꯈꯪꯕꯒꯨꯝ ꯇꯧꯏ ꯑꯣꯐꯤꯁ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ ꯊꯦꯡꯅꯩ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛꯀ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯜꯂꯦ ꯑꯩꯒꯤꯗꯃꯛ ꯋꯥꯔꯤꯕꯗꯣ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ AI ꯃꯇꯝꯁꯤ ꯐꯠꯇ꯭ꯔꯕꯅꯦ ꯃꯥꯟꯅꯔꯨꯅꯨ ꯀꯥꯟꯅꯗꯦ ꯅꯪꯅ ꯑꯩꯅ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯥꯏꯅꯥꯅ ꯅꯥꯔꯕꯅꯤ ꯃꯇꯝꯁꯦ ꯁꯃꯥꯖ ꯑꯁꯤ ꯅꯥꯔꯕꯅꯦ ꯂꯨꯄꯥ 200ꯁꯦ ꯂꯧꯁꯤꯜꯍꯧ ꯅꯨꯄꯥꯗꯨ ꯅꯪ ꯑꯩꯅ ꯂꯥꯛꯅ ꯉꯝꯕ ꯅꯠꯇꯦ ꯑꯣꯖꯥ ꯑꯃꯅ ꯁꯥꯔꯤꯕ ꯌꯨꯝ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯅꯪ ꯎꯔꯦꯗꯅ ꯃꯇꯝꯁꯦ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯠ ꯈꯔ ꯇꯥꯡꯁꯤꯟꯅ ꯅꯥ ꯈꯔ ꯄꯥꯡꯁꯤꯟꯅ ꯂꯦꯟꯕ ꯇꯥꯏ ꯇꯣꯂꯣꯞ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯎꯆꯦꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯊꯣꯝꯅꯅ ꯇꯊꯤꯅ ꯆꯩꯔꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯨꯝ ꯍꯦꯛ ꯑꯣꯏꯕꯗꯨꯗ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ ꯑꯩꯅ ꯍꯥꯏꯈꯤ ꯋꯥꯔꯧ ꯌꯥꯗꯦ ꯇꯥꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯦꯡꯉꯣ ꯑꯩꯒꯤꯗꯤ ꯍꯥꯏꯈꯤꯕꯗꯨ ꯂꯦꯞꯂꯕꯅꯤ ꯃꯈꯥ ꯇꯥꯕꯗꯤ ꯏꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯍꯟ ꯑꯗꯨ ꯊꯣꯏꯅ ꯅꯥꯆꯨꯡꯗꯦ ꯃꯃꯥꯏ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ ꯐꯔꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯂꯦꯗꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯊꯥꯅꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯄꯨꯡ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯤ ꯍꯥꯏꯕꯅꯤ ꯑꯊꯦꯡꯕ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ ꯉꯥꯡꯉꯝ ꯁꯛꯂꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯏꯋꯥ ꯂꯧꯕꯤꯗꯕꯒꯤ ꯁꯥꯎꯅꯤꯡꯕꯅꯦ ꯇꯞꯊꯕ ꯌꯥꯗ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔꯒꯤꯗ ꯆꯪꯂꯦ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯦ ꯏꯟꯁꯄꯦꯛꯇꯔꯅ ꯌꯥꯕꯤꯔꯦ ꯍꯥꯏꯔꯛꯏ ꯇꯣꯂꯣꯞ ꯊꯤꯡꯉꯨ ꯈꯨꯗꯛꯇ ꯇꯣꯂꯣꯞ ꯊꯤꯡꯕꯒꯤ ꯆꯦꯠ ꯊꯣꯛꯂꯦ ꯋꯥꯈꯜ ꯀꯥꯕꯛ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯌꯦꯡꯒꯦ ꯍꯥꯏꯕ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯛꯇ ꯉꯝꯒꯦ ꯃꯥ ꯈꯜꯂꯛꯄꯗꯣ ꯃꯉꯛ ꯐꯥꯎꯕꯗꯤ ꯑꯣꯈꯥꯛ ꯀꯟꯕ ꯑꯣꯖꯥꯅꯤ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗꯦ ꯑꯣꯐꯤꯁꯇ ꯆꯦꯗꯨ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯥꯏ ꯇꯣꯂꯣꯞ ꯃꯇꯝ ꯂꯥꯛꯂꯦ ꯇꯣꯂꯣꯞ ꯉꯥꯏꯗꯨꯅ ꯑꯩꯁꯨ ꯑꯣꯐꯤꯁꯇ ꯐꯝꯂꯤ ꯆꯝꯄ꯭ꯔꯥꯁꯤ ꯀꯨꯜꯂꯣ ꯆꯪꯂꯛꯏ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯎ ꯍꯥꯏꯌꯦ ꯄꯟꯗꯅ ꯑꯩ ꯏꯟꯁꯄꯦꯛꯇꯔꯒꯤꯗ ꯆꯠꯂꯝꯃꯤ ꯃꯤ ꯑꯅꯤꯈꯛ ꯐꯝꯂꯝꯃꯤ ꯑꯃꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯗꯨꯅꯤ ꯑꯃꯅ ꯑꯩꯒꯤꯗ ꯅꯣꯡꯃ ꯂꯥꯛꯂꯝꯕ ꯑꯍꯜ ꯑꯗꯣ ꯑꯩ ꯎꯕꯗ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ ꯂꯦꯡꯁꯤꯜꯂꯨ ꯑꯣꯖꯥ ꯖꯥꯗꯨꯃꯅꯤꯅ ꯍꯩ ꯃꯍꯤ ꯂꯩꯒꯦ ꯍꯥꯏꯔꯤꯌꯦ ꯑꯩ ꯚꯥꯞ ꯈꯪꯊꯥ ꯇꯥꯔꯛꯏ ꯍꯥꯏꯅꯔꯤꯉꯩꯃꯛꯇꯗ ꯍꯩ ꯃꯍꯤ ꯄꯨꯁꯜꯂꯛꯏ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯣꯖꯥꯗꯣ ꯏꯟꯁꯄꯦꯛꯇꯔꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯆꯦ ꯑꯃꯇꯪ ꯏꯕꯤꯗ꯭ꯔꯒꯗꯤ ꯄꯟꯗꯦ ꯏꯟꯁꯄꯦꯛꯇꯔꯅ ꯀꯔꯤꯅꯣ ꯈꯔ ꯏꯔꯒ ꯄꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ AI ꯍꯟꯗꯛꯃꯨꯛꯇꯤ ꯑꯣꯖꯥ ꯖꯥꯗꯨꯃꯅꯤꯁꯤ ꯉꯥꯛꯄꯤꯔꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯗꯨ ꯚꯥꯞ ꯇꯥ ꯃꯥꯜꯂꯦ ꯆꯦ ꯆꯕꯨꯟ ꯑꯃ ꯄꯤꯁꯜꯂꯛꯏ ꯆꯦꯅꯥ 3ꯅꯤ ꯑꯃꯅ MLAꯒꯤ DOꯅꯤ ꯑꯃꯅ ꯄ꯭ꯔꯙꯥꯟꯒꯤ ꯑꯃꯅ ꯍꯦꯠ ꯄꯟꯗꯤꯠ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯏ ꯍꯥꯏꯕꯒꯤ ꯆꯦ ꯏꯟꯁꯄꯦꯛꯇꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯦꯁꯤꯡꯗꯨ ꯐꯥꯏꯜꯗ ꯍꯥꯞꯆꯜꯂꯨ ꯏꯟꯁꯄꯦꯛꯁꯟ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯣ ꯑꯅꯧꯕ ꯐꯝ ꯀꯥꯕꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯄꯥꯔꯥꯅꯤ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯗꯨꯅ ꯑꯅꯧꯕ ꯐꯝ ꯀꯥꯕꯒꯤ ꯀꯥꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯔꯝꯗꯅ ꯊꯣꯔꯛꯂꯦ ꯏꯟꯁꯄꯦꯛꯇꯔꯅ ꯂꯥꯎꯍꯧꯏ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯍꯩ ꯃꯍꯤ ꯂꯩꯔꯦ ꯈꯨꯝꯂꯛꯏ ꯌꯥꯖꯔꯦ ꯑꯣꯖꯥ ꯈꯣꯡꯀꯥꯞ 4-5ꯕꯨ ꯊꯥꯡꯗ꯭ꯔꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯍꯧꯏ ꯃꯧ ꯑꯅꯧꯕꯤꯒꯤ ꯋꯥꯏ ꯈꯨꯇꯩ ꯍꯥꯏꯕꯗꯨꯅꯤ ꯃꯔꯥꯏꯅ ꯚꯥꯞ ꯇꯥꯖꯔꯛꯀꯅꯤ ꯑꯩꯗꯤ ꯃꯥꯅ ꯑꯍꯥꯟꯕ ꯊꯕꯛꯅꯤꯅ ꯃꯥꯒꯤ ꯊꯕꯛꯇꯣ ꯃꯥꯅ ꯏꯁꯇ꯭ꯔꯤꯛꯀ ꯑꯣꯏꯔꯤꯗꯣ ꯃꯥꯅ ꯀꯝꯄꯦꯔꯦꯇꯤቭ ꯁ꯭ꯇꯗꯤ ꯑꯃ ꯃꯧ ꯑꯅꯧꯕꯤꯅ ꯋꯥꯏ ꯇꯩꯕ ꯌꯥꯝ ꯂꯣꯏꯅꯕ ꯊꯨꯡꯅꯕ ꯇꯩꯕꯗꯣ ꯈꯔ ꯂꯩꯔꯒ ꯁꯨꯝ ꯄꯤꯛꯁꯟ ꯄꯤꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯔꯥꯏ ꯇꯥꯖꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯂꯥꯎꯅ ꯅꯣꯛꯈꯤ ꯃꯥꯗꯤ ꯊꯣꯛꯂꯛꯑꯕꯅꯤ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯣꯔꯤ ꯃꯦꯠꯂꯁꯤꯔ ꯈꯜꯂꯤ ꯇꯥꯟꯖꯥꯁꯤꯃꯛꯇꯗ ꯆꯝꯄ꯭ꯔꯥꯁꯤ ꯀꯨꯜꯂꯣꯅ ꯍꯥꯏꯔꯩ ꯀꯦꯁꯤꯌꯥꯔ ꯇꯣꯂꯣꯞ ꯂꯧꯕꯤꯔꯔꯣ ꯍꯥꯏꯌꯦ ꯑꯣꯖꯥ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯟ ꯑꯗꯨꯅ ꯅꯣꯡꯃ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯃꯇꯝꯁꯤꯗ ꯈꯨꯌꯥ ꯇꯨꯁꯤꯟꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯠ ꯈꯔ ꯇꯥꯡꯁꯤꯟꯅ
นาขระปังชินะเลยนบตายตัวลบช่วยดรกลอยเรโซร์อาสางบะมหนทรกข้างีเกษยาร์กิลัมบิดาคงทางีอดูบุคันดับดิงามเดไอบุสกุลอดูดาอินสเปกชันจัดขีกัตราอาสุมัยนะวาริมาซาสียามนาสมาจิกีโอยบามณิปุร especially ไอคุยกิมณิปุรดาเลยริบายามนาตัมทีระบาไวรัสมันนี่ให้ภาษาให้เจนิงีมาทั้งดาวาริมาซาสิโลชันจาร์มาทั้งกิวาริมาซามามุสัทธาจาระเกยามนาโนวาปูบะคุยโยจาดินามันนี่ในอีบิรัมบะวาริมาซาไอคุยยามนาสูนุกนิงบะอดูกะสุมบะนะพากิตอบะอดูกุมบะคุยไลไวคาร์บาจีสิตงบรากิเฮกมาทั้งดาไลบันนี่ให้นามยามนาทาจานาริบะเอลังมันดินามันนี่สิงหานาอีบะวาริมาซานี่เอาจิกจัตทาจาระกะดอริบะสิอาจารย์ฮักกิมารัมดาขจิกตังอีบิรัมบะสิกีมาตุงินะไอปัทจาระเกเอลังบัมดินามันนี่คริสต์กิลิสิงหามาจามาปันนิพุกิดิเซมเบอร์กิตังตารามาริดาเอลังคังปกปีดาป่วยอัลลาฮบัดบิชาบิดาโลยี PhD นี่มาสักนายบาวาริมาซาอีบะสมาโลสักอามาดีอนุบาตดักนี่พงระบาลายริกซิงกีวาริมาซาดัดทักลบีมรามบีงาวบีทักลบีนาลิสิงมาสามาปันหุมดราดายามนาพาวีอดูกะลีลาชานะสุชานะคีอดูกะหุจิกสุชานะบามารักตาดุมยามนาอุบะดูมบาจากยาพาวะลีลานี้มรามบีงาวบีลิสิงมาสามาปันหุมดรามาริดาติงคังเลยลิสิงมาสามาปันหุมดราตะเรตาพิสโตลมาคุนดาเลยมาลิสิงมาสามาปันมาพูมาถอยดาอิมาอีชุนีตาวราชุนีหังลิสิงมาสามาปันมาพูมถอยดามันตราจันตราตันตราลิสิงมาสามาปันมาพูตารุปตาไลเรลมาริมบงลิสิงมาสามาปันมอกดรามาถอยดาสมาโลสนามันนิปุรชัยเตียมาสุงชัยเตียกาลิสิงมาสามาปันหุมพูตารุปตาขวายรักปั๊มเจ้าบะลิสิงมาสามาปันหุมดรานิถอยดาดรกัมลลิสิงมาสามาปันหุมดราตารุปตาดรกัมลปุนชีมาสุงชัยเตียลิสิงมาสามาปันมาพูนิถอยดาอ่างฮัลชัยเตียสมาจมาดิสันสกฤติลิสิงมาสามาปันมอกดรานิถอยดาไซเรียงดาจอยใจนาระบะลิสิงมาสามาปันหุมดรานิถอยลูรีบดีลิสิงมาสามาปันมาพูตาเรตเรดิโอลิลาดาตรังคงนางเจ้าถอยบ้าลิสิงมาสามาปันมอกดราหุมดอยอนุบาตะเตียกปัตระลิสิงมาสามาปันหุมดราอามัมบาจุลิสิงมาสามาปันมาพูมังาไฮวาเดินลิสิงมาสามาปันมอกดรานิถอยอิงากินงมาลิสิงมาสามาปันมอกดราหุมดอยนักมันดัลลิสิงมาสามาปันมอกดรามารีนี่Culture and Forum Manipur Sahitya Parishad Bharat Sahitya Academy na chingba sangthan kaya aga mari leina rei Culture and Forum ki secretary su oiki Krista gi lisinga ma chamapan marphu ni thoi da wari masa lairik pisolong kundalai amada Bharat Sahitya Kala Academy ki mana pikhi Krista gi lisinga ma chamapan marphu manga da imei suni tawra suni hanghang Manipur State Kala Academy mana pikhi ai bagi leiphamna Singjamai Laisang Them Laikai Impaldan Ojana Ibiram Batsingi Manungda Yam Kre Ojana Manipur Samasa Kudon Tobiramba Mapanai Daba Ekoi Irani Ita Adubu Ainangasi Lokocha Doriba Wari Masasidi Akogi Paki Oina Yam Sunuk Ningba Aduga Kaino Ekoi Simpam Natana Simpam Saruba Mi Amagi Sopanang Bane
ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯗꯤ ꯑꯣꯖꯥꯅ ꯐꯥꯒꯤꯔꯣꯝꯗ ꯄꯨꯊꯣꯛꯑꯒ ꯀꯔꯤꯁꯨ ꯋꯥꯗꯕ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯅ ꯎꯠꯇꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡ ꯋꯥꯔꯤ ꯑꯣꯏꯅ ꯏꯇꯥꯎꯅ ꯁꯥꯕꯤꯕ ꯐꯧꯁꯨꯈꯣꯡ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗ ꯏꯇꯥꯎ ꯍꯣꯏꯗꯤ ꯌꯥꯝꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯍꯤ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯔꯛꯄꯗ ꯏꯇꯥꯎ ꯁꯥꯟꯅꯕ ꯏꯇꯥ ꯁꯥꯟꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯃꯥꯖꯗ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯝꯕ ꯑꯗꯨꯒꯨꯝꯕ ꯏꯇꯥꯎ ꯍꯣꯏꯗꯤ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃꯗꯤ ꯑꯣꯏꯕ ꯑꯗꯨꯗ ꯃꯥꯅ ꯁꯥꯕꯤꯕ ꯐꯧꯁꯨꯈꯣꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯐꯧ ꯁꯨꯔꯒ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯐꯧꯁꯨꯈꯣꯡꯁꯤ ꯐꯧꯁꯤ ꯆꯀ꯭ꯔꯤ ꯇꯛꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯁꯨꯛꯅ ꯁꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯥꯏꯁ ꯃꯤꯜꯒꯁꯦ ꯃꯇꯝ ꯑꯃꯗ ꯔꯥꯏꯁ ꯃꯤꯜꯁꯤ ꯂꯩꯔꯝꯗꯦ ꯉꯁꯤꯒꯤ ꯂꯩꯔꯤ ꯁꯨꯃꯥꯏꯅꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯔꯥꯏꯁ ꯃꯤꯜꯗ ꯇꯛꯄ ꯆꯦꯡꯁꯦ ꯆꯥꯔꯒꯗꯤ ꯍꯛꯆꯥꯡ ꯐꯠꯇꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯚꯤꯇꯥꯃꯤꯟꯁꯦ ꯂꯣꯏꯅꯃꯛ ꯆꯠꯈꯤ ꯀꯥꯏꯅ ꯆꯨꯝꯁꯨ ꯆꯨꯝꯕꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯐꯧꯁꯨ ꯆꯦꯡꯁꯨꯁꯤ ꯌꯥꯝꯅ ꯇꯧꯕ ꯆꯠꯅꯔꯝꯃꯤ ꯑꯗꯨꯅ ꯆꯀ꯭ꯔꯤ ꯇꯛꯊꯣꯛꯑꯕ ꯃꯀꯨ ꯍꯥꯟꯅ ꯂꯧꯊꯣꯛꯑꯀꯥꯟꯗ ꯁꯨꯕ ꯐꯧꯁꯨꯒꯤ ꯃꯈꯜ ꯑꯃ ꯑꯗꯨ ꯆꯀ꯭ꯔꯤ ꯂꯩꯖꯗꯕ ꯏꯃꯨꯡꯗꯗꯤ ꯐꯧꯕꯤ ꯐꯥꯠꯄ ꯍꯥꯏꯅ ꯐꯧꯗꯨꯗꯒꯤ ꯑꯗꯨꯝ ꯁꯨꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯑꯍꯥꯟꯕꯒꯤ ꯃꯀꯨꯁꯤ ꯂꯧꯊꯣꯛꯑꯒ ꯁꯨꯕ ꯃꯈꯜ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯨꯝꯕ ꯐꯧꯁꯨꯈꯣꯡꯁꯤꯗꯤ ꯁꯨꯝꯕꯟꯗꯨꯅ ꯀꯩꯅꯣꯗꯨꯗ ꯁꯨꯛꯇꯨꯅ ꯁꯨꯗꯧꯔꯤꯕꯅꯤꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯪ ꯑꯃ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ ꯍꯥꯏꯗꯤ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯊꯥꯗꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯧꯁꯨꯈꯣꯡ ꯍꯥꯏꯅ ꯏꯃꯨꯡꯗꯁꯨ ꯑꯣꯏꯁꯟ ꯌꯥꯗꯕ ꯑꯗꯨꯒ ꯇꯞꯊꯕ ꯃꯐꯝꯗꯁꯨ ꯑꯣꯏꯕ ꯌꯥꯗꯕ ꯑꯗꯨ ꯀꯝꯄꯜꯁꯔꯤꯁꯨ ꯂꯩꯇꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯐꯧꯁꯨꯈꯣꯡ ꯑꯗꯨꯒꯤ ꯃꯔꯝꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡ ꯋꯥꯔꯤ ꯑꯣꯏꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯝꯕꯁꯦ ꯄꯥꯊꯖꯔꯛꯀꯦ ꯐꯧꯁꯨꯈꯣꯡ ꯑꯃ ꯁꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯁ꯭ꯔꯤꯃꯇꯤꯅ ꯁꯥꯎꯕꯁꯤ ꯀꯔꯤꯅꯣ ꯁ꯭ꯔꯤꯃꯇꯤꯅ ꯃꯥꯏ ꯋꯥꯏꯐꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯀꯥꯗ ꯑꯩꯅ ꯂꯣꯏꯔꯪ ꯁꯤꯡꯈꯣꯡ ꯁꯥꯔꯨꯕꯁꯤ ꯉꯥꯏ ꯑꯩꯗꯤ ꯃꯆꯥ ꯃꯋꯥ ꯀꯥꯗꯒ ꯁꯣꯛꯄ ꯃꯤꯗꯨ ꯉꯥꯏꯌꯦꯕ ꯁꯥꯎꯕꯒꯤ ꯆꯥꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯦ ꯑꯌꯨꯛ ꯐꯪꯉꯤ ꯐꯤ ꯅꯨꯡꯗꯥꯡ ꯇꯧꯏ ꯉꯦꯡꯉꯦ ꯑꯩꯗꯤ ꯐꯧꯁꯨꯈꯣꯡꯗꯨꯒꯤ ꯃꯔꯝꯗꯗ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯕ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯅꯗꯤ ꯐꯧꯁꯨꯈꯣꯡꯗꯨ ꯁꯥꯕꯁꯦ ꯁꯥꯕ ꯈꯣꯠꯄꯒꯤ ꯃꯤ ꯈꯪꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯗ ꯃꯥꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯗꯣ ꯐꯧꯁꯨ ꯁꯪꯒꯤ ꯃꯔꯝꯗ ꯃꯥ ꯎꯅꯒꯅꯤ ꯉꯥꯡꯂꯛꯀꯅꯤ ꯈꯟꯕꯗ ꯉꯥꯔꯧ ꯆꯥꯒꯟꯈ꯭ꯔꯕ ꯑꯩꯅꯤ ꯅꯨꯡꯗꯥꯡ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯐꯤꯂꯝ ꯑꯃ ꯌꯦꯡꯂꯨꯔꯒ ꯊꯦꯡꯂꯞ ꯍꯜꯂꯛꯄꯗ ꯑꯌꯦꯟꯕ ꯌꯥꯝꯅ ꯍꯧꯕ ꯑꯌꯦꯟꯕ ꯌꯥꯝ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯤꯇꯪ ꯆꯃꯝꯅꯒꯅꯤ ꯃꯇꯝꯗꯨꯗ ꯒꯣꯔꯃꯦꯟꯅ ꯆꯦꯡ ꯌꯦꯟꯕ ꯑꯩꯗꯤ ꯐꯤꯌꯔ ꯄ꯭ꯔꯥꯏꯁ ꯁꯣꯞꯁꯤꯗ ꯑꯗꯨꯒ ꯆꯦꯡ ꯌꯦꯟꯕꯗꯨꯗꯁꯨ ꯌꯥꯝꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯍꯥꯏꯕꯗꯤ ꯇꯟ ꯍꯧꯅꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯃꯃꯜ ꯇꯥꯅ ꯌꯦꯜꯂꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯍꯥꯎꯕꯗꯤ ꯑꯣꯏꯗꯕ ꯌꯥꯝꯅ ꯀꯨꯏꯅ ꯂꯤꯔꯕ ꯑꯗꯨꯒꯨꯝꯕ ꯑꯌꯦꯟ ꯌꯥꯝꯅ ꯍꯧꯕ ꯇꯜꯖꯥꯎ ꯆꯖꯤꯛ ꯑꯩꯗꯤ ꯀꯩꯅꯣ ꯉꯁꯥꯏ ꯑꯌꯨꯛꯀ ꯍꯧꯗꯣꯛꯑ ꯉꯔꯥꯡꯒ ꯍꯧꯗꯣꯛꯑꯒ ꯊꯝꯕꯗꯣ ꯉꯥꯔꯦꯟ ꯍꯧꯔꯝꯂꯕ ꯍꯪꯒꯥꯝ ꯑꯈꯥꯕꯤ ꯉꯥꯗ ꯉꯥꯔꯦꯟ ꯍꯧꯕꯗꯤ ꯍꯥꯎꯏꯗꯅ ꯑꯗꯣ ꯍꯪꯒꯥꯝ ꯑꯈꯥꯕꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯄꯣꯠꯁꯝ ꯌꯦꯂꯥ ꯀꯥꯏꯅ ꯂꯩ ꯍꯪꯒꯥꯝꯁꯤꯗꯈꯥꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯑꯈꯥꯕꯤꯒꯤ ꯃꯍꯤꯗ ꯂꯨꯞꯂꯒ ꯆꯥꯕꯕꯨ ꯍꯥꯏ ꯅꯪꯒꯤ ꯑꯁꯤꯕꯨ ꯉꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯖꯥꯠꯂꯥ ꯍꯥꯏꯕꯗꯨ ꯌꯧꯅ ꯍꯪꯂꯨꯗ꯭ꯔꯦ ꯉꯝꯅꯕ ꯈꯨꯌꯥꯏꯅ ꯈꯔ ꯅꯝꯁꯤꯟ ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯈꯔ ꯅꯝꯊ ꯌꯥꯡꯂꯦꯟꯗ ꯍꯨꯃꯥꯡ ꯀꯥꯕ ꯃꯈꯩ ꯌꯣꯠꯆꯔꯕꯅꯤ ꯑꯗꯨꯃꯛꯇꯗ ꯁ꯭ꯔꯤꯃꯇꯤ ꯉꯥꯡꯕ ꯇꯣꯛꯇꯦ ꯃꯥꯏ ꯅꯨꯄꯤꯅ ꯐꯧꯁꯨꯈꯣꯡꯒꯤꯗꯃꯛꯇ ꯉꯥꯡꯕꯁꯦ ꯑꯩ ꯑꯁꯦ ꯈꯥꯡꯕ ꯀꯟꯗ ꯂꯥꯛꯇ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯂꯥꯟꯐꯝꯃꯛꯇꯗ ꯐꯖꯕ ꯆꯤꯊꯤ ꯏꯈꯤꯕ ꯅꯦꯄꯣꯂꯤꯌꯟ ꯕꯣꯅꯥꯄꯥꯔꯠꯀꯤ ꯑꯁꯥꯗ ꯑꯃꯗꯤ ꯈꯥꯛ ꯂꯥꯎꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯕꯦꯝꯃꯒꯤ ꯆꯔꯅꯥꯃꯤꯇ꯭ꯔꯒꯤ ꯅꯣꯡꯍꯧꯅ ꯃꯁꯥ ꯑꯗꯨ ꯃꯍꯥꯁ꯭ꯅꯥꯟ ꯇꯧꯈꯤꯕ ꯒ꯭ꯔꯤꯛꯀꯤ ꯁꯣꯀ꯭ꯔꯦꯇꯤꯁꯀꯤ ꯊꯥꯖꯕꯗ ꯑꯩ ꯈꯥꯡꯈꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥꯅ ꯑꯗꯩꯗꯨꯗ ꯌꯥꯝꯅ ꯔꯤꯐꯔꯦꯟꯁ ꯕꯨꯛ ꯈꯔ ꯄꯜꯂꯤ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯈꯜꯂꯤꯀꯣ ꯅꯨꯡꯉꯥꯏꯇꯕꯁꯤꯕꯨ ꯐꯥꯎꯔꯤꯕꯅꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯄꯥꯝꯖꯈ꯭ꯔꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯎꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯦ ꯃꯥꯡꯒꯣꯟꯗ ꯁꯨꯔꯤꯉꯩꯗꯗꯤ ꯐꯔꯝꯃꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯁꯨꯖꯤꯜꯂꯛꯄꯗꯨ ꯐꯥꯎꯕ ꯈꯪꯂꯝꯃꯤ
माना मथौना फरीबसे अखोगी कादा अगी मेज मयादा संबल असांगबा सुंबल असांगबा दो थांजिल्लगा सुंबल लेदी फौ सुनबा उना साबा कइनो अमनी याम हुजिंग मतमददी मयामना उबिरमरोय खोय मतमदा सुंबनसी सिंगल अमा लई डबल लेदी नाकन अनिमक्ता खरा सांगबा उना अद माना फमुंग का मनाक्ता थांजिल्लइसिदी ngasai single do eram ta ena aina imagine tawi thangjilaga dang toksilai hangluba chu yade thingluba chu kitaksa yumrona ba kairona bagi mangda chang kharadi thamning maninglomda phawraga sambal jongduna tholakpada ani ahumlak sure aidi mana maningomda phawraga mamanglomda thokpadu tan chadaba adusi yarolabada aisu पिके पिउ चाउगे चाउ युम अमगी मकोक देश अमगी मंत्री मकोक निदो पंकुई कुई बवासु नत्री फौसुखोंग तेखिबा माई फौसुखोंग से तेखिबने लेरमलिबा चाही तरे निपान मंगाई अदुगी सुमथक्ता सुफम लैते करी नुंगांग फम लै मखागी इबाई थंबो खोगी अचौबा संगोई लैरी लामना पोट कनते लैरक अमा लेकाय अमनी लानबसु करी इकायबा लैसारिङैददी अइङोंदा matang tanja pinaba wa amani nganglaknaba tanja pinaba ising sokpani haiduna sanabun yeplaga nungtigi mile taruk ni satliba nongmadi ngangmalladuna khangba ngamdraduna adu mangare tawrage mi netlurage haiduna tholak madu ipu tonjao nexira makhutpudi yamna nali haibabu selpiu da haiganba asina boinana hendri makai low handri makai boina haidi advance payment tawdri makai aduga tangang selungba tawhaluge aduna magi na kuiganba paisadi yam haiba natrasu yang kuina jangba tomba nathagi nupina mirondri ngai dei sagalakpa chabok sanga do angang aduna pokladuna mapok tha hela phawada humdang da mayali edi ngasai mana describe tawriba nupa sina paisa di haigandaba aduga mase makhut yam tappa aduga yam regular oidaba jatni aduda aigi di yarabadi yamlabada hapta phahaningdaba magi phausukhong aidi ojagi nupina yamna isau kariba phausukhong do adudi makhuchu chatpa kuina su changdaba sel thumsu adu hangna chopthadaba khara gulab ta hekta hairage aidi mi kayam yum chaba se heibal lei magi apamba tongali aduga mingchat so adum tongali leirak machinda chakadabagi gari hek tongkhatpagi matang adumaktada tunglomdagi laplapna itaw korakpataki aina khangba khonphamni khanna leiduna yengi aidi itaw haitaraga timaga thaina yamna tinaramba adugumba yam nungsiba magi makhon itaw kala do tarang amuba macha ama yaladuna makha maike adu pumam mamladuna leiramle aidi mase kusumui hairimni angang oiringai dagi sare samina thakle thamina punamak samban khare khamina thabak tawre tawmina tawrambadagi mata ama sakhi badagi nupi singlui hai sakhi dabadagi nupi singlui hai nupi singbaga sam chanarami nupina phabani hai marang tawnakhiba chahi mapalom phaningchi kainaruraba itaw ikhang khanghaudana phung phaurakpa adudadi kanagi phoksu khongdi lairi gari pairi haiba yongna kaurui sectionna leithoktuna chenchinduna konaba du uraga mipum tingna kapnaramgadabani lilaga oirabadi mabani yam nungsina na konabado adubo asengba punsi oibanina longmai pambi maitei ima adu phawba momon tawbadagi khara handokna kheri mabani konsinabadu ubadada yam nongning baso dum yawrabajani nungdang adu chak chaminare thakminare wari sanare nungai nei chahi kayagi matungda unaba marungni nungsi nakraba subagi samda angauba ama ni kablakpa aikhoi ani maki thamoida nauna horakhiba prem hanurei masa tekpana yening lakpadu mangai aikhoi ani punna phamin akhiba faraki maramda ningsingduna wari saminaraba matungda aina hangki ngaikho atai lairi itaw nangna lakli basibu kadai chatoino mawongdi Brindavan jatra malatana
ꯃꯥꯅ ꯆꯠꯀꯗꯕꯒꯤ ꯂꯥꯛꯂꯤꯕ ꯊꯕꯛ ꯃꯇꯥ ꯑꯗꯨ ꯎꯔꯒ ꯅꯣꯛꯂꯛꯄꯗ ꯃꯌꯥ ꯉꯧꯕ ꯀꯨꯆꯨ ꯃꯇꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯇꯨꯝꯕ ꯑꯉꯥꯡꯗ ꯀꯔꯤꯅꯣꯃ ꯍꯥꯏꯖꯤꯜꯂꯒ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯛꯂꯦ ꯑꯩꯗꯤ ꯀꯩꯒꯤꯅꯣꯗ ꯃꯤ ꯂꯥꯛꯑꯒ ꯅꯣꯛꯄꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯍꯧꯅ ꯂꯣꯟꯆꯠꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯤꯗꯨꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯄꯨꯂꯞ ꯅꯣꯛꯄ ꯅꯠꯇꯕ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯣꯏꯅ ꯇꯧꯅꯔꯤꯕ ꯑꯦꯛꯇꯤꯡꯗꯨꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯕꯗꯣ ꯑꯗꯨꯅ ꯃꯥꯏ ꯃꯆꯥꯗꯨꯗ ꯍꯥꯏꯖꯤꯜꯂꯒ ꯃꯥ ꯅꯣꯛꯄꯗꯣ ꯅꯣꯛꯇꯕꯗꯤ ꯌꯥꯗ꯭ꯔꯕ ꯃꯥ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯉꯥꯡꯗ ꯀꯔꯤꯅꯣꯃ ꯍꯥꯏꯖꯤꯜꯂꯒ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯛꯂꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯗ ꯍꯔꯤ ꯅꯣꯡꯅꯥꯡꯅ ꯄꯔꯦꯡ ꯑꯩ ꯁꯦꯟꯇꯦꯟꯁꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯍꯟꯖꯒꯦ ꯃꯑꯣꯡꯗꯤ ꯕꯤꯅꯥꯕꯣꯟ ꯖꯇ꯭ꯔꯥ ꯃꯥꯜꯂꯗꯅ ꯃꯥꯅ ꯆꯠꯀꯗꯕꯒꯤ ꯂꯥꯛꯂꯤꯕ ꯊꯕꯛ ꯃꯇꯥ ꯑꯗꯨꯅ ꯎꯕꯗ ꯅꯣꯛꯂꯛꯄꯗ ꯃꯌꯥ ꯉꯧꯕ ꯀꯨꯆꯨ ꯃꯇꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯈꯥꯡꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯁꯤꯗꯒꯤ ꯌꯥꯔꯦ ꯑꯇꯨꯝꯕ ꯑꯉꯥꯡꯗ ꯀꯔꯤꯅꯣꯃ ꯍꯥꯏꯖꯤꯜꯂꯒ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯛꯂꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯗ ꯍꯔꯤ ꯅꯣꯡꯅꯥꯡ ꯄꯔꯦꯡ ꯄꯔꯦꯡ ꯈꯣꯡꯈꯠꯅꯔꯛꯄ ꯃꯇꯥ ꯑꯗꯨꯒ ꯌꯥꯝꯅ ꯅꯪꯂꯦ ꯀꯂꯥ ꯄꯍꯥꯔꯗ ꯀꯣꯏꯂꯥ ꯄꯦꯛꯇꯨꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯔꯦ ꯑꯩꯗꯤ ꯃꯥꯗꯤ ꯀꯣꯏꯂꯥ ꯄꯦꯛꯑ ꯆꯠꯂꯒꯦ ꯌꯥꯝꯅ ꯅꯪꯉꯦ ꯃꯥ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯃꯐꯥꯎ ꯄꯥꯏꯗ꯭ꯔꯦꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯑꯩꯈꯣꯏ ꯆꯠꯅꯩ ꯉꯁꯥꯏ ꯑꯩꯅ ꯅꯨꯡꯊꯤꯜ ꯍꯣꯕꯦ ꯍꯣꯕꯦ ꯒꯥꯔꯤ ꯇꯣꯡꯈꯠꯇꯨꯅ ꯆꯠꯀꯗꯕꯒꯤ ꯇꯧꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯍꯪꯂꯛꯂꯕꯗꯨꯗ ꯇꯥꯛꯂꯕꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯑꯗꯨꯗꯤ ꯑꯩ ꯁꯥꯕꯤꯔꯝꯒꯦ ꯁꯪ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯃꯤ ꯅꯦꯛꯎꯒꯗꯧꯔꯤꯕ ꯑꯩ ꯁꯥꯒꯦ ꯅꯪꯕꯨ ꯍꯩꯕ꯭ꯔꯅꯦ ꯍꯦ ꯔꯥꯙꯦ ꯄꯦꯅꯥꯗꯤ ꯈꯔꯕꯨ ꯂꯨꯔꯤ ꯚꯥꯔꯠꯀꯤ ꯄ꯭ꯂꯥꯟ ꯁꯦꯝꯕꯃꯨꯛ ꯂꯥꯏ ꯑꯩ ꯁꯤ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯑꯥꯔꯊ ꯂꯩꯕ ꯋꯥꯍꯩ ꯄꯔꯦꯡꯅꯤ ꯏꯃꯥꯏ ꯚꯥꯔꯠꯀꯤ ꯄ꯭ꯂꯥꯟ ꯁꯦꯝꯕꯗꯤ ꯀꯗꯥꯏꯗ ꯂꯥꯏꯔꯤꯕ ꯃꯤꯒꯤ ꯀ꯭ꯔꯣꯔ 50-100ꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯁꯦꯝꯂꯤꯕ ꯃꯍꯥ ꯄ꯭ꯂꯥꯟꯕꯣ ꯍꯦꯔꯥ ꯑꯄꯪꯕ ꯅꯪꯅꯕꯨꯗꯤ ꯅꯨꯄꯤꯅ ꯉꯝꯗꯕꯗꯤ ꯚꯥꯔꯠ ꯃꯍꯥꯁꯥꯒꯔꯗ ꯔꯧ ꯉꯥ ꯂꯥꯛ ꯀꯔꯣꯔ 50 ꯊꯥꯗꯕ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯑꯃꯗ ꯂꯨꯄꯥ ꯆꯥꯝꯃ ꯁꯤꯠꯂꯕꯗꯤ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯝꯂꯦ ꯅꯨꯡꯁꯤꯠ ꯃꯥꯏꯔꯝ ꯂꯨꯄꯥ 1,00,000 ꯀꯥꯞꯊꯣꯛꯄ ꯚꯥꯔꯠ ꯉꯝꯂꯤꯕ ꯃꯈꯩ ꯁꯤꯖꯤꯟꯅꯔꯒ ꯑꯔꯦꯝꯕꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯌꯣꯟꯕ ꯑꯣꯛ ꯃꯆꯤꯟꯗ ꯄꯥꯟ ꯊꯥꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 109 ꯊꯥꯕ ꯑꯊꯣꯛꯄꯗꯣ ꯆꯤꯅꯤ ꯁꯨꯡꯕ ꯆꯤꯅꯤ ꯑꯗꯨꯗ ꯚꯥꯔꯠꯅ ꯀꯦꯖꯤꯗ ꯅꯌꯥ ꯄꯩꯁꯥ ꯍꯥꯏꯅꯤ 23ꯒꯤ ꯍꯤꯡꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯖꯄꯥꯟꯗꯅ ꯒ꯭ꯔꯥꯝꯗ 50 ꯌꯣꯟꯕ ꯌꯦꯟ 19 ꯌꯣꯟꯊꯣꯛꯄ ꯄꯩꯁꯥ ꯑꯗꯨ ꯔꯁꯤꯌꯥꯗ ꯄꯨꯊꯣꯛꯄ ꯁꯦꯟꯗꯣꯏ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛ ꯇꯣꯂꯣꯞ ꯍꯦꯟꯒꯠꯂꯨ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ 5 ꯍꯦꯟꯒꯠꯍꯟꯕ ꯐꯔꯦ ꯅꯪꯒꯤꯗꯨ ꯃꯤ ꯇꯥꯈ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯇꯦꯛꯁ ꯂꯧꯔꯔꯤꯅꯤ ꯑꯗꯨꯕꯨ ꯅꯪ ꯁꯥꯕꯕꯨ ꯍꯩꯕ꯭ꯔꯅꯦ ꯅꯪꯉꯣꯟꯗ ꯃꯤꯅꯤꯁꯇꯔꯁꯨ ꯅꯠꯇꯕ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯕ꯭ꯔꯅꯦ ꯍꯌꯦꯡ ꯁꯥꯔꯒ ꯈꯪꯒꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯂꯣꯏꯌꯨꯒꯦ ꯑꯩ ꯊꯥꯖꯔꯦ ꯐꯔꯦ ꯇꯥꯟꯕꯨ ꯌꯥꯝꯅ ꯆꯥꯔꯦ ꯃꯤ ꯊꯤꯔꯨꯔꯒ ꯇꯟꯕꯒ ꯂꯣꯏꯅꯅ ꯂꯥꯏꯅ ꯁꯤꯜꯂꯛꯄ ꯑꯁꯤ ꯇꯥꯏꯕꯪꯒꯤ ꯐꯅꯕꯇ ꯁꯤꯟꯕꯅꯤ ꯉꯥꯡꯅꯔꯦ ꯁꯥꯕ ꯑꯃꯗꯤ ꯁꯥꯃꯤꯟꯅꯕ ꯂꯦꯞꯂꯦ ꯃꯤ ꯑꯇꯩ ꯅꯦꯛꯂꯨꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯕ ꯃꯥꯅ ꯁꯥꯕ ꯑꯁꯤ ꯂꯦꯞꯅꯔꯦ ꯂꯣꯏꯕꯒꯤꯗꯤ ꯋꯥꯗꯤ ꯆꯥꯎꯕ ꯁꯥꯡꯕ ꯄꯥꯛꯄ ꯋꯥꯡꯕꯒꯤ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯣꯡꯃꯗ ꯂꯣꯏꯒꯦꯕꯨ ꯍꯥꯏ ꯆꯞ ꯆꯥꯅ ꯌꯨꯝ ꯑꯃꯒꯤ ꯃꯑꯣꯡ ꯈꯪꯂꯛꯂꯕꯗ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯑꯩꯈꯣꯏ ꯈꯣꯡꯕꯨ ꯃꯌꯥꯝꯗꯣ ꯍꯪꯆꯤꯠ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯈ꯭ꯔꯕꯅꯤ ꯇꯤꯀꯦꯠ ꯂꯧꯔꯝꯂꯒꯅꯤ ꯌꯨꯝ ꯆꯥꯎꯔꯕꯗꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯆꯠꯇ꯭ꯔꯒ ꯆꯠꯇ ꯈꯜꯂꯝꯂꯕꯅꯤ ꯑꯩꯗꯤ ꯌꯨꯝ ꯆꯥꯎꯔꯒꯗꯤ ꯑꯩ ꯀꯩꯅꯣꯗꯣ ꯃꯈꯣꯏꯅ ꯆꯠꯇꯣꯏꯕ ꯂꯝꯕꯤꯗꯨꯗ ꯆꯠꯇ꯭ꯔꯁꯨ ꯈꯜꯂꯝꯕꯅꯤ ꯄꯪꯆꯥꯎꯁꯨ ꯆꯥꯎꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯂꯣꯏꯔꯒ ꯍꯌꯦꯡꯃꯛꯇꯤ ꯅꯪꯂꯔꯣꯏ ꯁꯪꯒꯥꯕ ꯍꯪꯆꯤꯠ ꯑꯗꯨ ꯅꯈꯣꯏꯅ ꯀꯥꯍꯧꯕ ꯑꯩꯅ ꯑꯌꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯩꯗꯤ ꯅꯣꯡꯃꯗ ꯂꯣꯏꯗꯣꯔꯤꯕꯅꯤ ꯃꯥꯏ ꯐꯧꯁꯨ ꯈꯣꯡꯁꯦ ꯃꯄꯣꯠ ꯃꯆꯩ ꯑꯋꯥꯠꯄ ꯂꯩꯔꯣꯏꯗꯅ ꯑꯩꯗꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯂꯣꯏ ꯂꯩꯁꯜꯂꯒꯦ ꯐꯅꯗꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯕꯅꯤꯅ ꯋꯥ ꯄꯌꯥ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯣ ꯏꯗꯤ ꯀꯨꯞꯅꯕ ꯃꯇꯝꯗ ꯖꯤꯡꯈꯅ ꯀꯨꯞꯅꯔꯝꯗꯦ ꯑꯗꯒꯤꯗꯤ ꯋꯥ ꯑꯗꯒꯤ ꯄꯌꯥ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯄꯌꯥ ꯑꯩꯗꯤ ꯀꯤꯁꯤꯟꯅꯕ
ꯈꯔꯗꯤ ꯂꯩꯔꯦ ꯀꯌꯥ ꯌꯥꯝꯅ ꯆꯪꯒꯗꯕꯅꯣ ꯈꯪꯗꯕꯅꯤꯅ ꯑꯣꯛꯄꯗꯤ ꯌꯥꯏ ꯈꯜꯂꯤ ꯅꯪꯅ ꯈꯟꯗꯨꯅ ꯇꯧꯔꯕꯅꯤ ꯑꯣꯛꯂꯒꯅꯤ ꯑꯣꯛꯇ꯭ꯔꯕꯁꯨ ꯑꯔꯩ ꯑꯔꯩꯕ ꯈꯔꯅ ꯑꯣꯛꯅ ꯁꯥꯕ ꯍꯥꯏꯕꯗꯨꯅꯤ ꯀꯗꯥꯏ ꯅꯪꯒꯤ ꯏꯆꯟꯗꯤ ꯇꯨꯝꯈ꯭ꯔꯕꯔꯥ ꯃꯥꯀꯥꯁꯨ ꯍꯧꯗꯣꯛꯇꯨꯅ ꯇꯥꯟꯅꯔꯦ ꯃꯑꯣꯡ ꯌꯥꯅꯔꯦ ꯈꯟꯅꯕ ꯂꯣꯏꯔꯒ ꯍꯤꯞꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯕꯨꯡ ꯋꯥ ꯍꯥꯏꯒꯦ ꯍꯌꯦꯡ ꯁꯤꯃꯗꯤ ꯈꯪꯗ꯭ꯔꯦ ꯍꯪꯆꯤꯠ ꯁꯪꯒꯥꯕꯒꯤ ꯐꯧ ꯑꯃꯗꯤ ꯏꯕꯨꯡꯅ ꯁꯥꯕꯤꯔꯝꯕ ꯁꯪ ꯑꯁꯤꯗ ꯁꯨꯒꯗꯕꯅꯤ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ ꯇꯥꯖꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯧꯒꯠꯂꯦ ꯃꯁꯥ ꯃꯎꯒ ꯐꯕꯅꯦ ꯃꯄꯥꯡꯒꯜꯒ ꯀꯟꯕꯅꯤꯅ ꯎꯈꯨꯜ 30 ꯑꯩꯅ ꯆꯨꯔꯨꯞ ꯁꯨꯅ 3 ꯁꯨꯅ ꯆꯤꯡꯗ꯭ꯔꯤꯉꯩꯗ ꯊꯛꯄ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯂꯣꯏꯈꯔꯦ ꯎꯈꯨꯜ 30 ꯃꯥꯅ ꯇꯧꯔꯝꯕ ꯑꯀꯣꯟꯕ ꯎꯈꯨꯜ 5 ꯑꯗꯨꯗꯒꯤ ꯂꯩꯄꯥꯛ ꯀꯣꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯀꯅꯥꯒꯤ ꯁꯅꯥ ꯌꯨꯝꯕꯤ ꯂꯨꯄꯥ ꯌꯨꯝꯕꯤ ꯖꯇ꯭ꯔꯥ ꯄꯥꯕ ꯃꯊꯪ ꯆꯠꯄ ꯈꯣꯝꯗꯣꯜ ꯂꯪꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯦꯛ ꯂꯣꯏ ꯄꯩꯌꯥ ꯏꯁꯤꯡꯗ ꯇꯤꯡꯂꯨꯕ ꯍꯜꯂꯛꯄꯗ ꯇꯦꯡꯒꯥ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯇꯣꯝꯕ ꯃꯃꯥꯅ ꯑꯌꯨꯛꯀꯤ ꯆꯥ ꯄꯨꯊꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯂꯣꯏꯅ ꯍꯦꯛꯇ ꯂꯦꯞꯄꯤ ꯆꯥ ꯀꯀꯥ ꯊꯛꯎ ꯌꯥꯗꯦ ꯁꯨꯛ 2 ꯄꯥꯏꯗꯨꯅ ꯎꯈꯣꯡ ꯑꯗꯨ ꯗꯪ ꯍꯦꯛꯇ ꯁꯨꯏ ꯑꯩꯅ ꯏꯃꯨꯡꯗ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯅꯤꯕꯒꯤ ꯆꯤꯊꯤ ꯃꯆꯥ ꯑꯃꯇꯪ ꯈꯣꯠꯂꯨꯔꯤꯉꯩꯗ ꯍꯨꯝꯗꯥꯡ ꯌꯥꯟꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯝꯃꯦ ꯑꯋꯥꯡꯒꯤ ꯏꯆꯥꯁꯤꯡ ꯑꯃꯗ ꯆꯤꯊꯤ ꯑꯗꯨ ꯊꯥꯔꯨꯆꯣ ꯍꯜꯂꯛꯄꯗ ꯏꯈꯥ ꯊꯥꯅꯕ ꯋꯥꯆꯦꯠ ꯉꯥꯏꯗꯨꯅ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯐꯝꯂꯝꯂꯦ ꯇꯤꯡꯂꯕ ꯄꯩꯌꯥ ꯍꯪꯒꯠ ꯍꯟꯗꯥ ꯂꯧꯊꯣꯛꯅꯕ ꯆꯪꯕꯗ ꯏꯃꯨꯡ ꯂꯝꯌꯥꯏ ꯑꯗꯨꯗ ꯁꯍꯥꯔꯥ ꯃꯔꯨꯚꯨꯃꯤꯗ ꯍꯧꯕ ꯎꯐꯨꯜꯗꯨ ꯃꯉꯥꯏ ꯀꯥꯟꯅꯄꯣꯠ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯄꯨꯈ꯭ꯔꯤꯗ ꯊꯟꯀꯣꯛ ꯇꯧꯅ ꯊꯥꯗꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯏꯟꯁꯥꯡ ꯍꯪꯕ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯕꯗ ꯃꯊꯛꯇꯒꯤ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯂꯩꯔꯕ ꯅꯣꯡ ꯑꯗꯨ ꯈꯥꯛꯂꯛꯏ ꯍꯥꯏꯗꯤ ꯅꯣꯡꯖꯨꯊꯥ ꯑꯣꯏꯕ ꯀꯔꯤꯅꯣ ꯉꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯕꯔꯣ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯄꯦꯟꯅꯅꯕ ꯁꯥꯍꯧꯔꯣ ꯉꯥꯏꯔꯦ ꯄꯩꯌꯥ ꯂꯪꯈꯠꯂꯛꯂꯣ ꯈꯨꯠ ꯂꯦꯞꯂꯦ ꯍꯧꯖꯤꯛꯇ ꯀꯔꯤꯅꯣ ꯃꯄꯣꯠ ꯋꯥꯠꯂꯦ ꯊꯦꯡꯂꯦ ꯏꯃꯥꯏ ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯧꯏ ꯁꯌꯦꯡ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯐꯥꯏꯒꯟ ꯆꯠꯄꯗ ꯅꯝꯗꯨꯅ ꯆꯠꯇ꯭ꯔꯕꯗꯤ ꯇꯨꯒꯗꯧꯔꯦ ꯈꯨꯕꯥꯛ ꯑꯁꯤꯁꯨ ꯃꯩ ꯑꯆꯥꯛꯄ ꯄꯥꯏꯔꯨꯕꯗꯧꯅ ꯄꯣꯛꯊꯣꯛꯂꯦ ꯑꯩꯕꯨ ꯑꯣꯐꯤꯁꯇꯒꯤ ꯀꯧꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯈꯜꯂꯛꯂꯦ ꯍꯥꯏꯗꯤ ꯌꯨꯝ ꯁꯥꯕꯗꯨꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗꯣ ꯃꯥꯒꯤ ꯃꯇꯥꯎꯗꯨꯅ ꯑꯗꯨꯕꯨ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯒꯤ ꯊꯕꯛꯅꯤꯗꯣ ꯃꯁꯥꯒꯤ ꯅꯠꯇꯕ ꯃꯥꯅ ꯐꯥꯎꯕ ꯁꯣꯔ ꯐꯥꯎꯕ ꯐꯨꯏꯔꯞ ꯍꯣꯟꯗꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯈꯥꯡꯕ ꯉꯝꯗꯅꯤ ꯇꯧꯒꯦ ꯂꯪꯈꯠꯂꯤ ꯏꯔꯨꯖꯕ ꯀꯥꯔꯛꯄꯗ ꯑꯩꯈꯣꯏ ꯁ꯭ꯔꯤꯃꯇꯤꯗ ꯀꯂꯥꯅ ꯍꯥꯏ ꯏꯕꯦꯝꯃ ꯀꯔꯤ ꯃꯊꯦꯜ ꯄꯤꯖꯒꯗꯧꯔꯤ ꯑꯩꯉꯣꯟꯗ ꯇꯥꯗ ꯉꯥ ꯃꯆꯥ ꯑꯃꯒ ꯏꯔꯣꯟꯕ ꯑꯃꯒ ꯐꯔꯦ ꯋꯥꯔꯕꯁꯨ ꯎꯇꯤ ꯊꯣꯡꯕ ꯑꯃꯠꯇꯗꯤ ꯌꯥꯎꯍꯜꯂꯨ ꯏꯕꯨꯡꯅ ꯄꯥꯝꯖꯕ ꯍꯥꯏꯕꯕꯨ ꯑꯗꯨꯅꯤ ꯍꯌꯦꯡ ꯗꯦꯁꯇ ꯆꯠꯈ꯭ꯔꯒ ꯎꯇꯤ ꯆꯥꯔꯔꯣꯏ ꯈꯟꯕꯗ ꯉꯔꯥꯡ ꯑꯩꯕꯨ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯍꯧꯔꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯈꯤ ꯃꯥꯏ ꯎꯇꯤꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯐꯅꯤ ꯇꯥꯗ ꯆꯒꯦꯝ ꯍꯦꯛꯇ ꯇꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯄꯛꯀꯥꯅꯤ ꯅꯕꯨꯡꯅ ꯄꯥꯝꯕꯁꯨ ꯑꯗꯨꯃꯛꯅꯤ ꯆꯒꯦꯝ ꯎꯇꯤꯗ ꯑꯁꯪꯕꯗꯣ ꯃꯪꯒꯟ ꯅꯠꯇꯕ ꯈꯔꯤ ꯅꯝꯂꯞ ꯃꯣꯔꯣꯛ ꯑꯗꯨ ꯃꯦꯠꯇ꯭ꯔꯕꯁꯨ ꯈꯔ ꯁꯥꯔꯞ ꯊꯥꯛꯑꯣ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯐꯧꯁꯨꯈꯣꯡ ꯑꯁꯦ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯧ ꯁꯨꯕ ꯌꯥꯒꯗꯧꯔꯤ ꯆꯠꯂꯣ ꯀꯥꯡꯉꯧ ꯃꯆꯥ ꯑꯃꯇꯒ ꯉꯧꯁꯤꯜꯂꯨ ꯃꯩ ꯈꯔ ꯀꯟꯅ ꯊꯥꯎ ꯕꯥꯏꯂꯣ ꯈꯦꯂꯥ ꯌꯨꯕꯥ ꯀꯥꯂꯦ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯈꯣꯟꯄꯣꯞꯇ ꯍꯤꯛꯊꯔꯗꯨꯅ ꯃꯥꯅ ꯐꯒꯠꯂꯛꯄ ꯊꯥꯕꯜ ꯑꯁꯤ ꯑꯩꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗꯅꯤ ꯂꯩꯅ ꯉꯧꯅ ꯁꯥꯠꯈꯔꯦ ꯋꯥꯕꯅ ꯋꯥꯠꯂꯦ ꯄꯩꯌꯥ ꯋꯥꯠꯂꯦ ꯋꯥꯆꯦꯠ ꯄꯤꯔꯛꯑꯣ ꯁꯥꯡꯃꯜꯂꯦ ꯏꯍꯦ ꯇꯦꯟꯃꯟꯈ꯭ꯔꯦ ꯑꯃ ꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯄꯤꯕꯒ ꯂꯧꯕꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯗꯤ ꯃꯔꯛꯇꯁꯨ ꯄꯣꯊꯥꯏ ꯃꯥꯗꯤ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯀꯔꯤ ꯑꯃ ꯊꯛꯄ ꯐꯥꯎꯕ ꯀꯨꯝꯊꯔꯛꯇ꯭ꯔꯦ ꯑꯀꯪꯕ ꯃꯩ ꯆꯥꯛꯄ ꯑꯁꯤ ꯃꯉꯥꯏ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯕꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯅ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯈꯤꯗ꯭ꯔꯕꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯗꯣꯛꯂꯛꯂꯕꯗꯤ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯍꯟꯕ ꯂꯩꯇꯦ ꯑꯗꯨꯗ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯄꯪꯅ ꯇꯧ ꯍꯥꯏꯕ ꯌꯥꯒꯟꯗꯦ ꯇꯧꯕꯨ ꯇꯧꯈ꯭ꯔꯕꯗꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛ ꯊꯕꯛꯇꯨ ꯊꯥꯗꯣꯛꯇꯦ ꯑꯁꯨꯝꯅ ꯀꯟꯅ ꯁꯥꯔꯛꯄꯅ ꯆꯥꯛꯆꯥ ꯃꯥꯡꯗ
ꯊꯣꯛ ꯂꯣꯏꯁꯤꯜꯂꯦ ꯅꯨꯄꯤꯅ ꯆꯥꯛ ꯇꯥꯛꯄ ꯊꯣꯛꯂꯛꯄꯗ ꯃꯥꯗꯤ ꯃꯥꯡꯒꯣꯜꯗꯒꯤ ꯐꯝꯐꯝ ꯊꯛꯇ ꯆꯥꯛꯉꯥꯏ ꯎꯔꯣꯔꯣꯟꯗ ꯃꯤꯀꯞ ꯑꯅꯤ ꯑꯣꯜꯂꯝꯃꯦ ꯃꯥꯗꯤ ꯍꯥꯏꯖꯔꯝꯃꯤ ꯆꯥꯛ ꯉꯥꯏꯕ ꯐꯥꯎꯕ ꯐꯛꯂꯥꯡ ꯈꯥꯖꯤꯟꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯄꯣꯠ ꯄꯤꯕ ꯉꯝꯗꯗꯨꯅ ꯐꯛꯂꯥꯡ ꯑꯁꯤꯗꯤ ꯑꯩ ꯄꯣꯊꯥ ꯈꯥꯖꯤꯟꯖꯍꯧꯔꯒꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯅꯛꯄꯗ ꯌꯣꯜꯂꯕꯗꯤ ꯁꯤꯡꯃꯤꯠꯇꯨ ꯂꯩꯔꯛꯎ ꯃꯈꯥꯖꯟꯁꯤ ꯃꯍꯥꯏ ꯑꯩꯅ ꯁꯤꯔꯤ ꯃꯈꯩ ꯌꯥꯗꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ ꯆꯦꯛꯁꯤꯟꯅ ꯍꯩꯅꯤꯡꯅ ꯊꯣꯡꯂ ꯃꯥꯜꯂꯦ ꯃꯍꯣꯏ ꯃꯃꯥꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯑꯗꯨ ꯁꯦꯡꯅ ꯍꯥꯎꯏ ꯑꯩꯅ ꯍꯦꯛ ꯊꯥꯒꯠꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯇꯥꯎꯅ ꯈꯖꯤꯛꯇꯪ ꯀꯥꯡꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯁꯨ ꯃꯤꯅꯤꯅ ꯑꯆꯨꯝꯕꯗꯤ ꯐꯣꯡꯗꯣꯛꯂꯛꯏ ꯉꯁꯤ ꯏꯆꯟꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯑꯁꯤ ꯍꯥꯎꯏ ꯐꯧꯁꯨꯈꯣꯡ ꯑꯁꯤ ꯀꯨꯏꯅ ꯆꯠꯅꯔꯒꯅꯤ ꯍꯌꯦꯡꯃꯨꯛ ꯑꯃꯒ ꯑꯋꯥꯡ ꯁꯪꯒꯣꯏ ꯑꯣꯏꯅ ꯁꯥꯁꯤ ꯑꯩ ꯊꯣꯛꯂꯛꯂꯒ ꯍꯥꯏꯗꯤ ꯃꯥꯅ ꯆꯠꯇꯣꯔꯤꯗꯨꯒꯤ ꯖꯔꯅꯤꯗꯨꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯍꯥꯎꯈ꯭ꯔꯦ ꯎꯇꯤꯗꯨ ꯈꯖꯤꯛꯇ ꯊꯥꯗꯔꯛꯎ ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯐꯨꯝꯂꯝꯕ ꯈꯖꯤꯛꯇꯪ ꯊꯥꯒꯠꯂꯤ ꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯔꯝꯂꯤꯕꯁꯦ ꯑꯃꯨꯛ ꯊꯥꯒꯠ ꯑꯃꯨꯛ ꯂꯪꯅ ꯇꯧꯗꯨꯅ ꯃꯦꯔꯨꯛ ꯃꯔꯤ ꯂꯤꯈꯣꯄꯤ ꯆꯟꯕ ꯀꯣꯔꯐꯨ ꯑꯗꯨꯒꯤ ꯆꯥꯛ ꯂꯣꯏꯅꯃꯛ ꯏꯊꯟꯇꯅ ꯉꯝꯁꯤꯜꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯃꯊꯪ ꯆꯥꯃꯔꯛ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯎꯔꯛꯄ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯄꯦꯟꯅꯕ ꯑꯃꯗꯤ ꯄꯦꯟꯕ ꯆꯥꯔꯦ ꯄꯦꯟꯅꯕ ꯑꯃꯗꯤ ꯄꯦꯟꯕ ꯃꯈꯩ ꯆꯥꯔꯦ ꯍꯥꯏꯕ ꯑꯗ ꯁꯪꯒꯥꯕ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯦ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯛꯇꯣ ꯂꯩꯇꯥꯅ ꯐꯝꯗꯨꯅ ꯆꯥꯕꯁꯤ ꯐꯖꯅ ꯆꯥꯔꯦ ꯍꯦꯟꯖꯤꯟꯅ ꯆꯥꯔꯦ ꯃꯃꯩꯊꯪꯗ ꯄꯨꯈꯝ ꯍꯦꯛ ꯎꯕꯗ ꯈꯣꯏꯗꯧ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯍꯔꯤꯅꯥꯝꯅ ꯁꯤꯡꯍꯅꯥꯠ ꯂꯥꯎꯔꯗꯨꯅ ꯑꯩꯅ ꯈꯨꯖꯥꯏ ꯃꯥꯅ ꯆꯥꯏꯁꯦꯜ ꯄꯥꯏꯗꯨꯅ ꯑꯩꯗꯤ ꯏꯁꯤꯡ ꯊꯛꯅꯕꯁꯦ ꯈꯨꯖꯥꯏ ꯍꯥꯏꯕ ꯑꯃꯒ ꯆꯥꯏꯁꯦꯜ ꯍꯥꯏꯕ ꯑꯃ ꯑꯅꯤꯁꯤ ꯅꯨꯄꯥꯁꯤꯡꯅ ꯊꯛꯅꯕ ꯀꯣꯟ ꯃꯈꯜꯅꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯔꯤ ꯑꯗꯨ ꯊꯛꯄ ꯈꯣꯠꯄꯗꯤ ꯃꯗꯨꯗ ꯀꯌꯥ ꯇꯧꯅꯗ꯭ꯔꯦ ꯑꯗꯨ ꯄꯤꯊ꯭ꯔꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯁꯦ ꯆꯥꯏꯁꯦꯜ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯃꯥꯡꯂꯣꯝꯗ ꯆꯤꯟ ꯊꯦꯡꯕ ꯊꯣꯛꯂꯦ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯇꯅ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯑꯦ ꯌꯦꯅꯈꯥ ꯗꯥꯔꯤꯗ ꯈꯝꯕ꯭ꯔꯥꯡ ꯂꯦꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯐꯨꯔꯨ ꯍꯦꯛ ꯀꯥꯝꯕꯗ ꯐꯧꯁꯨꯀꯣꯡ ꯑꯗꯣ ꯌꯦꯠꯑꯣꯏꯅꯅ ꯍꯥꯏꯔꯞ ꯂꯩꯔꯝꯂꯒ ꯑꯀꯨꯔꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯡꯗ ꯍꯥꯞꯂꯒ ꯃꯊꯨꯔꯥ ꯇꯝꯅ ꯊꯧꯈꯤꯕꯃꯛꯇꯗ ꯏꯕꯦꯝꯃ ꯔꯥꯙꯤꯀꯥꯅ ꯃꯁꯝ ꯃꯅꯥ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯕꯒꯨꯝ ꯁꯣꯔꯣ ꯗꯝ ꯑꯩꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯈꯣꯏꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯥꯅ ꯃꯣꯃꯣꯟ ꯇꯧꯔꯒ ꯃꯤꯆꯤ ꯊꯥꯛ ꯈꯜꯂꯛꯈꯤ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯥꯔꯤꯕ ꯑꯩꯗꯤ ꯊꯕꯛꯁꯦ ꯊꯨꯅ ꯇꯧꯕ ꯄꯥꯝꯃꯒꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯥꯝ ꯃꯊꯣꯡ ꯆꯥꯗꯕ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯔꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯈꯪꯗ꯭ꯔꯒꯗꯤ ꯃꯁꯤ ꯇꯧꯗꯕꯅꯁꯨ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯃꯣꯔꯦꯜꯗꯤ ꯄꯤ ꯑꯗꯨꯒ ꯅꯣꯛꯇꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯑꯣꯖꯥꯒꯤꯁꯦ ꯃꯐꯝꯁꯤꯗ ꯂꯣꯏꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯈꯣꯏꯔꯝꯖꯔꯤ